इतिहासदा अदुगुम्बा angakpa wari ama thokre madudi atyada numitki akoibada asangba angangba amadi amuba or atai machu gi round oiba pot khara thoraklaga lan tawnaki madu kari potno khangdabana alien ki fight oiramgani haina launaki masi achumba thodokni alien singi fight or something German gi atyada numitki akoibada 1561 da Nuremberg haiba sahar ki mathak to ikibani masi sathir ngakpa asengba wathokni mi sing thoknaraga yengnaki pung amamuk fight tawraga ngasai gi pot singa se mangki Hans Closer koba nupamna Nuremberg koba gadget amada sakta madu yeklaga detail irakki aliens natraga atai jiba or something atyada lei haibase clear wani madugi machu gi round oiba pot singa do kari potno madu khangdri ngasi pawte mystery achoba mystery ama oina leiri Migi layak yeklamba aduga layak ado thet luba imung ado maina chakhiba haibase oibi apuwana te bat oikre masigi painting asina ohen khibani layak asibu apabu painter Giovanni Broglin na yeklambani magi angangi picture asigi ming the crying boy kawi aduga layak pa ase Italy gini picture amatana te mag na yeklamba se series amani mi singna angang kappagi saktam ase phajabasida leinaki copy yamna leinaki aduga yum singda thenaki 1985 ki warini audagi yum sing mai chakpa horaki report amana hai yum tra manga da mai kan bachat pada photo asi thengnaki pot punamak yum da chakrabasu photo asi di chaklamde masi srap yawba jadu yawba picture oigani haina launai tungdadi mi singna masigi photo se mayum da thet pa lep naki amasung mai chakpa su toki ngasi su picture se market ta phangi nupa mana magi chair adu kari tawrambono khangde magi chair adu da phamluba mi adu hekta siba 18th century da England gi Thars ko mafam da Thomas Bajui ko nupa am lerami magi marup amaga lerami mingna denial ko rami denial oti makhoi ane ase nakli coin lot na sabagi thabak su tawrami yamna lune aduga tungda denial asigi machanupi Elizabeth ko bi ase Thomas na lohongki audagi makhoi ne se amuk hena nak nakre Thars ko mafam sida bar amalai mauda makhoi ani nungti gi salaga yu thaki bar du da chair amalai rami maduda ta Thomas changlaga phammi kanabusu maduda changhan ningdi aduga phamganu su hai phamlam labadi maga khatnai aduga ma phami madugi chair aduna tungdami kaya gi thawai lawrani haibase kanana su khanglamde wari haurakpadi asumnani nongma denial amadi Thomas makhoi ani mafamsda chatle phamle char thakla matungda wa amadagi khatnaraki adagi khut yawnai tungda denial asina mabu chakhan ge khanduna magi chair sida chongsinduna phamkhibani masidagi makhoi ni amuk hena phunakre asuki matik khatna kemadi Thomas na denial se hatki tungda police na Thomas su phaduna pukhi court puthorlaga mabu sibagi cherak piki phasi gi matam yorak labada Thomas ta hanki nangi aroiba apam bakarino mauda man haiki aina phamlam pam bar adu chalaga aigi chair do phamlaga chak chahom tang sage mabu man haiba dugi matungina purak chatle magi chair do phamlaga ma chak puk thana sare aduga hawatlaga hairamki aigi chair sida phambagi thawna utpa mi ado kari wayengo asumna mabu tungda phasi tawdna hat khre masigi matungda chair sida phamba sing sibagi series haurakhi mathang second world war matamda air force ani kak bar sida koibalaki makoina chara thakla matungda chair sida phamju phamlamle but thokibaga gari accident oiduna siki masigi matungda chair sida phamba missing any reasons hekta siba horakhi sibagi thodok toina oiraklaba sida bar gi mapuna chair ase godam da thamki but bauda suwari loiti godam ki worker amana waraga nomu da phamlure adupu pung amagi manungda masu accident oiduna sikhirame masigi matungda di chair ase museum amata pithokre wari punamak liraga aduga 5 feet mathakta yankhattuna maram iraga yanduna thamkhre 16th century da Europe da makhal mathel gi wari kya thoki jadu tobi nupi ni haidra nupi kya tang hingna mai takhi matamauda wari amasoi ki maudi mi singna uchi amagi mathakta case ama tauki jau tharga chik ikak I jathoki aduna uchi ado pharaga sasti pide arosini court na uchi adugi damak wakil amasu thambiki tungda wakil sina court ai ki ai ki client uchi ado court karak pe adre maramdi haudong yamna leire adudagi court na case ase dismiss tauki
2013 nupa amana Chile gi Santiago da laiba Pusta Monte Park ko mafam da pot amakak paibu uki angakpa pot madugi pot ado pangu ubanati madugi pot aduda Batman amasung Dracula pot ani sigi apunba saktam yauri ngasai gi apai pot adugi masa sekpi gumi mamai pali naton sangi aduga maya sing ubudi kiningai oi haujik phawbudi pot ase exactly karino khangdi 2011 da America gi Lake Michigan gi nakta hana gi ariba senphu leramgani chingdatuna handuna thibagi thabak chathaki 17th century the used toramba jahaz ama maudagi phanglure makhoina khandarami jahaz ase French explorer Robert de Le Sely ko bana 1679 da sakhiba oini adu expert singna thijiliba matamda adugumba jahaz amata sakhiba gi record kaide su phangkiti UK da natural gi oiba thaja daningai oiba thodok ama ukre madudi Cornwall ko bam pham da leiba Port Leven asida samudra gi ithak amana laklaga beach asigi lengoi loina gi loina khomduna puthakirame au basingna kok pairaga phamna ki audagi pung ani ahum gi matungda juar ama amuk lakhi aduga ngasai gi lengoi singado hanna puraklaga thomjillamki 1941 da laukiba photo asina mi singi kok ngasi sungauna halli uriba photo ase real ni edit ka yaudi 1941 da British Columbia da Gold Bridge ko ba bridge ama open to bagi matam da laukiba picture ni haidi masida nupa ama ngasi gi matam gi dress Google t-shirt da chingba set daga yaurambe matam da masigi dress chasma uppami amatta laitri aduga sijinna su sijinatri adu oirabadi mahak kanano masini question masi time travel haibatura time travel khaktanati masi possible oihalli haina ngasi su yamna kana khanari Second World War gi matamda war plane ama pung kaya pilot yauduna paiduna leiramki Britain gi spy plane oirame yeknaba singna shoot tawkrabani plane manungda crew sing loina sikhrabani but plane ase asum leptana paiduna leiramlaga amuk phajana ground amate landing tawraki tungda changsilaga check tawbada plane auda yawba mi amate hinglamdre aduga asuk kuina pairamliba ase aduga ingthi jana karamna landing tawkhibano haibase mystery oiduna leiri Anthony Howin apawi actor ni mana the girl from Petropavka ko ba natak amada role tawgada boirame role ado phajana tawbagi damak natak or play asigi origin novel ado yamna kana thiramme paraga manungi theme hena bhaptana ba novel ase kadai de su thim phanglamde library kaya da thirure market sing da thirure mi sing da hanglure matam chatki nongma London gi train amada mana ka khatlubata mana thirakliba novel adumak seat amada tadun remki kanagumna paraga tharambagum adubu ngaklibati lyric adu hanglubata novel adugi writer masamakna sijinaramba book oiramki hapkin kaidonung khangmangamkide lyric adu tasengna kanana tharambano haibasi First World War ki matamda France ki sepai singna German ki spy ama phaki magi ming Peter Korpan kawe security ki damak France ki lupna arrest tawkibogi thaudok asibu yamna lot na secret oina thamki loyerna France ki kangrupna matamda oidaba khabar sing Peter ki site tagi saraga German da tharambi amrom da Peter ki ni haina German da ki salary atai loina lakli aduga madugi senfam da France ki kangrupna Peter saraga loina tha khudingi latnatana lorami aduga asumna chahi ahum haukirami masigi tungda matang charubadagi Peter jail dagi chenbagi khudung chawa phangtuna chelakhi mana khalammi yangna Germany da kapsin khrage masigi chereksida France ke sepai sing aduna Peter gi mingda lakpa paisa na pot khara lauki mauda car amasu yarami Peter German da chatlage torakpasida ngasai car adu nongma ayuk accident oiki aduga driver adu siki yenglubada madu kanasu nalamde Peter oiramle amromda Peter German yaukre aduga asomdana sihoriba Peter asina kanano masini mystery oirise karigumba Peter ase war da sikhiramlaba mangkhiramlaba adu erabade sikiba single list magi mingsu yaromgudabani adubu yaude ngasai gi Peter amasi kanano masini chawraba mystery ama oidun leiribase